ꯃꯦꯂꯣꯔꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯋꯥꯟꯊꯈꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯍꯣꯠꯅꯕ ꯗꯔꯀꯥꯔꯅꯤ꯫ ꯃꯥꯂꯤꯛꯋꯥ ꯗꯣꯛꯇꯔ ꯀꯧꯕ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯦꯖꯔꯅ ꯗꯣꯔꯥꯗ "ꯗꯣꯔꯥ, ꯀ꯭ꯔꯣꯀꯣꯗꯥꯏꯜꯕꯨ ꯊꯨꯅ ꯀꯧꯔꯛꯑꯣ"꯫ ꯗꯣꯔꯥꯁꯨ ꯀ꯭ꯔꯣꯀꯣꯗꯥꯏꯜꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯇꯥꯂꯛꯇꯨꯗ ꯃꯦꯖꯔꯅ ꯁꯨꯙꯤꯔꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯇꯨꯃꯤꯟꯅ "ꯉꯁꯥꯏ ꯑꯍꯤꯡ ꯆꯨꯞꯄ ꯃꯤꯁꯦꯁ ꯅꯤꯡꯉꯥꯝꯕꯣꯅ ꯃꯥꯒꯤ ꯀꯥꯗ ꯆꯠꯊꯣꯛꯇꯨꯅ ꯅꯥꯈꯣꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯇꯁꯦꯡꯅ ꯊꯥꯖꯕ꯭ꯔꯥ?" "ꯍꯣꯏ, ꯑꯍꯤꯡ ꯆꯨꯞꯄ ꯃꯤꯁꯦꯁ ꯅꯤꯡꯉꯥꯝꯕꯨ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯍꯥꯡꯗꯣꯔꯛꯇꯦ, ꯑꯗꯨꯒ ꯅꯥꯈꯣꯛꯄꯒꯤ ꯃꯈꯣꯜꯁꯨ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯇꯥꯏ", ꯁꯨꯙꯤꯔꯅ ꯈꯨꯝꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯔꯥꯁꯨ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯀꯧꯔꯒ ꯌꯧꯔꯛꯂꯦ꯫ ꯃꯦꯖꯔꯅ ꯀ꯭ꯔꯣꯀꯣꯗꯥꯏꯜꯒꯤ ꯃꯅꯥꯗ ꯄꯥꯏꯔꯒ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥ ꯇꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯃꯅꯝ ꯅꯝꯍꯜꯂꯒ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯅꯤꯌꯥꯒ ꯂꯣꯏꯅꯅ ꯃꯦꯖꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯁꯨꯙꯤꯔ, ꯗꯣꯔꯥ, ꯃꯥꯜꯇꯤ ꯑꯃꯁꯨꯡ ꯁꯨꯅꯤꯜꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯖꯔꯅ ꯃꯈꯣꯏꯕꯨ ꯏꯟꯁꯄꯦꯛꯇꯔ ꯀꯥꯒꯂꯥ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯅꯅꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯌꯨꯝꯕꯤ ꯃꯈꯣꯡꯁꯤꯡꯗꯨ ꯃꯅꯝ ꯅꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯤꯆꯟꯗ ꯆꯪꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯊꯣꯡꯅꯥꯎ ꯑꯃ ꯄꯥꯜꯂꯤ꯫ ꯃꯗꯨ ꯍꯥꯡꯗꯣꯛꯂꯤ꯫ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯆꯣꯡꯊꯣꯛꯂꯒ ꯃꯄꯥꯟ ꯇꯥꯔꯦ꯫ ꯃꯦꯖꯔꯒ ꯁꯣꯅꯤꯌꯥꯒꯁꯨ ꯊꯣꯡꯅꯥꯎꯗꯨꯗ ꯆꯣꯡꯊꯛꯇꯨꯅ ꯕꯪꯒ꯭ꯂꯥꯒꯤ ꯃꯅꯤꯡ ꯊꯪꯕ ꯂꯩꯄꯨꯡꯒ ꯇꯥꯏꯅꯕ ꯑꯍꯥꯡꯕ ꯁꯔꯨꯛꯇꯨꯗ ꯃꯅꯝ ꯅꯝꯗꯨꯅ ꯆꯠꯂꯤꯕ ꯀ꯭ꯔꯣꯀꯣꯗꯥꯏꯜꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯈꯔ ꯆꯠꯂꯒ ꯃꯍꯥꯛ ꯑꯟꯖꯂꯤ ꯗꯦꯕꯤꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯄꯥ ꯌꯧꯔꯒ ꯂꯦꯞꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯃꯛꯇꯤ ꯀꯅꯥꯒꯨꯝꯕꯅ ꯑꯉꯥꯡꯕ ꯁꯤꯟꯗꯨꯔ ꯊꯤꯠꯂꯒ ꯇꯥꯍꯜꯂꯝꯂꯤꯕꯗꯨꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯊꯣꯔꯛꯂꯒ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯃꯥꯅ ꯍꯥꯟꯅ ꯂꯥꯛꯄ ꯊꯣꯡꯅꯥꯎꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯕꯪꯒ꯭ꯂꯥꯗ ꯆꯪꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯒꯤ ꯊꯣꯡꯖꯤꯟꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯅꯨꯡꯗ ꯆꯪꯂꯒ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯒꯤ ꯀꯥꯗ ꯃꯅꯤꯡ ꯊꯪꯕ ꯊꯣꯡꯗ ꯈꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯊꯣꯡꯗꯨ ꯃꯄꯥꯟꯂꯣꯝꯗ ꯂꯣꯜꯂꯤ꯫ ꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯃꯦꯖꯔ ꯊꯣꯡꯅꯥꯎ ꯑꯃ ꯍꯥꯡꯗꯣꯛꯂꯤ꯫ ꯈꯨꯗꯛꯇ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯍꯥꯡꯗꯣꯛꯂꯕ ꯊꯣꯡꯅꯥꯎꯗ ꯆꯣꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯄꯥꯗ ꯐꯖꯈ꯭ꯔꯕ ꯃꯥꯡꯒꯣꯜ ꯑꯃ ꯂꯩꯔꯤ꯫ ꯃꯦꯖꯔꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨ ꯇꯥꯔꯒ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯒꯤ ꯀꯥꯗ ꯃꯅꯤꯡ ꯊꯪꯕ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯆꯠꯈ꯭ꯔꯒ ꯀꯥ ꯑꯃꯒꯤ ꯃꯅꯤꯡꯗ ꯐꯥꯠꯄ ꯊꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯂꯦꯞꯅ ꯂꯦꯞꯅ ꯃꯦꯖꯔ ꯎꯕꯗ ꯀ꯭ꯔꯣꯀꯣꯗꯥꯏꯜꯅ ꯂꯦꯞꯂꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯑꯉꯥꯡꯕ ꯗ꯭ꯔꯣꯞꯁꯤꯡ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯇꯥꯕꯗꯨ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯦꯖꯔꯒꯤ ꯃꯆꯤꯟ ꯇꯨꯝꯊꯣꯛꯄꯤꯗꯣ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯍꯔꯥꯎꯅ ꯍꯨꯏ ꯈꯣꯡꯒꯠꯂꯛꯏ꯫ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯃꯥꯅ ꯂꯦꯞꯂꯤꯕ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯁꯤ ꯂꯦꯡꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯦꯖꯔꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯁꯨꯙꯤꯔ ꯗꯣꯔꯥꯗꯤ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯒꯤ ꯅꯥꯈꯣꯛꯄꯒꯤ ꯃꯈꯣꯜ ꯑꯍꯤꯡ ꯆꯨꯞꯄ ꯇꯥꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯃꯍꯥꯛꯅ ꯃꯅꯤꯡꯒꯤ ꯊꯣꯡ ꯐꯥꯎꯕ ꯂꯥꯛꯂꯒ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯑꯥꯔꯊ ꯑꯃꯁꯨ ꯁꯣꯏꯗꯅ ꯂꯩꯒꯅꯤ꯫ ꯀꯣꯔꯤꯗꯣꯔꯒꯤ ꯂꯝꯕꯤꯗ ꯅꯠꯇꯅ ꯃꯅꯤꯡꯒꯤ ꯃꯥꯡꯒꯣꯜꯗꯒꯤ ꯆꯪꯕ ꯊꯣꯡ ꯑꯃꯁꯨ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯒꯤ ꯂꯩꯔꯤ꯫ ꯁꯣꯝꯗ ꯗꯥꯛꯇꯔꯒ ꯁꯨꯙꯤꯔꯒꯅꯗꯤ ꯀꯣꯔꯤꯗꯣꯔꯒꯤ ꯂꯝꯕꯤꯗ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤ, ꯃꯔꯝꯗꯤ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯁꯤꯃꯗꯤ ꯃꯈꯣꯏ ꯍꯥꯟꯅ ꯈꯪꯗꯦ꯫ ꯀ꯭ꯔꯣꯀꯣꯗꯥꯏꯜꯒꯤ ꯃꯇꯧꯗꯨꯗ ꯑꯅꯧꯕ ꯄꯥꯎꯖꯦꯜ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣ ꯃꯥꯒꯤ ꯀꯥꯗ ꯂꯦꯡꯗꯅ ꯂꯩꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨ ꯃꯥꯡꯒꯣꯜꯗꯨꯒꯤ ꯂꯝꯕꯤꯗ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯣꯔꯤꯗꯣꯔꯒꯤ ꯂꯝꯕꯤꯗ ꯃꯈꯥ ꯀꯨꯝꯊꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯦꯅ, ꯃꯔꯝꯗꯤ ꯀꯣꯔꯤꯗꯣꯔꯒꯤ ꯂꯝꯕꯤꯗꯤ ꯗꯣꯔꯥꯒ ꯁꯨꯙꯤꯔꯒ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯀ꯭ꯔꯣꯀꯣꯗꯥꯏꯜꯁꯨ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯊꯛꯇ ꯀꯥꯔꯛꯂꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯊꯛꯇꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯨꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯀꯥꯔꯛꯂꯒ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯒꯤ ꯃꯅꯤꯡꯒꯤ ꯃꯥꯡꯒꯣꯜꯗ ꯐꯥꯠꯄ ꯊꯣꯡ ꯌꯧꯔꯒ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯅꯗꯤ ꯃꯤ ꯑꯗꯨ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯒꯤ ꯀꯥꯗ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ? ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯒꯤ ꯀꯥꯗꯨ ꯃꯅꯨꯡꯂꯣꯝꯗꯒꯤ ꯂꯣꯜꯂꯤ꯫ ꯃꯦꯖꯔꯅ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯀꯣꯔꯤꯗꯣꯔꯗ ꯀꯣꯏꯔꯒ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯀꯥ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯗꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅꯗꯤ ꯃꯤꯍꯥꯠꯄꯗꯨ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯒꯤ ꯀꯥꯗꯗꯤ ꯆꯪꯂꯝꯗꯦ꯫ ꯃꯦꯖꯔꯅ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯕꯨ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯌꯦꯡꯂꯛꯏ꯫ ꯃꯌꯥꯡꯂꯦꯟ ꯁꯥꯡꯕ ꯅꯣꯏ ꯄꯦꯟꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯗꯒꯤ ꯍꯦꯟꯒꯅꯤ ꯀꯟꯕꯗ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯁꯨ ꯀꯜꯂꯤ, ꯑꯃꯗꯤ ꯃꯁꯝꯁꯨ ꯀ꯭ꯔꯛ ꯂꯥꯛꯁꯤꯟꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯟꯁꯤꯜꯂꯤ꯫ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜꯒ ꯁꯦꯠꯆꯜꯂꯕꯗꯤ ꯃꯍꯥꯛꯄꯨ ꯅꯨꯄꯤꯅꯤ ꯈꯪꯒꯗꯕꯁꯤ ꯂꯨꯒꯅꯤ꯫ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯅꯨꯄꯥꯒꯤ ꯃꯨꯔꯇꯤꯗ ꯅꯨꯄꯤ ꯑꯣꯏꯔꯝꯕꯒꯤ ꯋꯥꯗꯅꯤ ꯃꯍꯥꯛ꯫ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯕꯨ ꯑꯃꯨꯛꯇ ꯅꯤꯡꯊꯤꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯦꯖꯔ ꯃꯥꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯅ ꯍꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯀꯥ ꯌꯧꯔꯒ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯅ ꯍꯥꯠꯈꯤꯕꯁꯤꯅ ꯀꯦꯁ ꯑꯁꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯂꯨꯁꯤꯜꯍꯜꯂꯦ꯫ ꯃꯈꯣꯏꯁꯨ ꯅꯤꯡꯁꯤꯡꯂꯝꯈꯤꯅꯤ, ꯉꯔꯥꯡ ꯑꯍꯤꯡ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥ ꯃꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯨ ꯈꯪꯏ꯫ ꯍꯌꯦꯡ ꯀꯣꯔꯤꯌꯥ ꯄꯨꯂꯤꯁꯀꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯙꯤꯀꯥꯔꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯤꯍꯥꯠꯄꯗꯨ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨ ꯀꯅꯥꯒꯨꯝꯕꯅ ꯇꯥꯍꯧꯔꯝꯒꯅꯤ꯫ ꯃꯗꯨꯅ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯕꯨ ꯍꯥꯠꯇꯕ ꯌꯥꯗꯗꯨꯅ ꯃꯤꯍꯥꯠꯄꯅ ꯃꯍꯥꯛꯄꯨꯁꯨ ꯀꯣꯟꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯤꯍꯥꯠꯄꯅ ꯃꯍꯥꯛ ꯍꯥꯠꯅꯅꯕꯒꯤ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ, ꯃꯔꯝꯗꯤ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥ ꯃꯤꯍꯥꯠꯄꯗꯨ ꯆꯥꯎꯔꯥꯛꯅ ꯈꯪꯏ꯫
ꯃꯤꯍꯥꯠꯄꯅ ꯑꯟꯖꯂꯤ ꯗꯦꯕꯤꯒꯤ ꯊꯣꯡꯅꯥꯎꯗ ꯂꯥꯡ ꯑꯃ ꯊꯥꯛꯂꯦ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯐꯤꯖꯦꯠ ꯑꯗꯨ ꯊꯑꯣꯏꯅ ꯎꯠꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯅꯤ ꯍꯥꯏꯅ ꯈꯨꯗꯝ ꯊꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯤꯍꯥꯠꯄꯒꯤ ꯅꯥꯇꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯆꯞ ꯆꯥꯅ ꯑꯄꯪꯕ ꯁꯤꯈ꯭ꯔꯦꯗꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯁꯣꯅꯤꯌꯥꯅ ꯍꯪꯂꯛꯏ ꯍꯣꯏ ꯑꯄꯪꯕ ꯁꯤꯈ꯭ꯔꯕꯃꯛꯅꯤ ꯃꯍꯥꯛꯅ ꯃꯤꯁ ꯑꯟꯖꯂꯤ ꯗꯦꯕꯤꯒꯤ ꯊꯣꯡꯅꯥꯎ ꯃꯈꯥꯗ ꯑꯉꯥꯡꯕ ꯁꯤꯟꯗꯨꯔ ꯇꯥꯍꯟꯗꯨꯅ ꯂꯥꯡ ꯑꯃ ꯊꯥꯛꯂꯤ ꯑꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯍꯥꯛꯅ ꯍꯥꯠꯅꯤꯡꯂꯤꯕꯁꯤ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯕꯨ ꯁꯦꯟꯅꯗꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯦ ꯑꯃꯁꯨꯡ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯗꯤ ꯅꯤꯡꯕ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯃꯤꯍꯥꯠꯄꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯄꯥꯡꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯕꯨ ꯃꯤꯍꯥꯠꯄ ꯑꯣꯏꯔꯝꯒꯗ꯭ꯔꯅ ꯆꯤꯡꯅꯔꯤꯕꯁꯤ ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯇꯤ ꯅꯠꯇ꯭ꯔꯦꯗꯅ ꯗꯣꯔꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯗꯨꯒ ꯃꯤꯍꯥꯠ ꯑꯁꯤꯗ ꯃꯤꯁꯦꯁ ꯕꯥꯜꯋꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯒꯤ ꯅꯨꯡꯁꯤꯅꯕ ꯃꯤꯁꯇꯔ ꯖꯦꯁꯄꯔꯁꯨ ꯌꯥꯎꯏ ꯍꯥꯏꯅ ꯆꯤꯡꯅꯔꯝꯕꯗꯨꯁꯨ ꯑꯗꯨꯝ ꯇꯣꯛꯄ ꯇꯥꯔꯦꯅ ꯃꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯒꯗꯕ ꯑꯃꯅ ꯃꯤꯍꯥꯠꯄꯗꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩ ꯃꯤꯍꯥꯠꯄꯒꯤ ꯇꯦꯡꯕꯥꯡꯕ ꯃꯤꯗꯨ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯀ꯭ꯔꯣꯀꯣꯗꯥꯏꯜꯒꯤ ꯏꯪꯒꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯕꯨ ꯑꯣꯏꯒꯅꯤ ꯃꯥꯜꯇꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯒꯤ ꯅꯥꯀꯣꯛꯄꯒꯤ ꯃꯈꯣꯜꯗꯨ ꯑꯍꯤꯡ ꯆꯨꯞꯄ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯇꯥꯕ ꯐꯪꯈꯤ ꯃꯍꯥꯛ ꯇꯨꯝꯅ ꯇꯨꯝꯅ ꯃꯇꯧ ꯀꯔꯝꯅ ꯃꯤꯍꯥꯠꯄꯕꯨ ꯕꯪꯒ꯭ꯂꯥꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯀꯗꯒꯦ ꯀꯦꯁ ꯑꯁꯤꯗ ꯃꯤꯍꯥꯠꯄꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯧꯁꯤꯡꯂꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯅꯧ ꯑꯅꯧꯕ ꯋꯥꯈꯜ ꯂꯩꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤꯕꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣ ꯃꯁꯥꯒꯤ ꯀꯥꯗ ꯇꯨꯝꯂꯝꯗꯦ ꯃꯍꯥꯛ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯇꯨꯝꯂꯝꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛ ꯁꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯂꯝꯒꯅꯤ ꯃꯦꯁꯔꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯣꯝꯅ ꯈꯟꯕꯤꯔꯤꯕꯁꯤ ꯃꯤꯁꯦꯁ ꯅꯤꯡꯒꯥꯝꯕꯣꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯁꯥꯒꯤ ꯀꯥꯗꯨꯗ ꯇꯨꯝꯍꯜꯂꯒ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯩꯔꯒ ꯃꯤꯍꯥꯠꯄꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯒꯅꯤ ꯑꯁꯤꯔ ꯁꯨꯅꯤꯜꯅ ꯍꯪꯂꯛꯏ ꯍꯣꯏ ꯑꯗꯨꯃꯛ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯍꯥꯠꯄꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯩ ꯃꯤ ꯑꯗꯨ ꯀꯅꯥ ꯑꯣꯏꯕ ꯌꯥꯏ ꯃꯥꯜꯇꯤꯅ ꯍꯪꯂꯛꯏ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝꯗꯤ ꯃꯦꯂꯣꯔꯤꯅ ꯁꯤꯔꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯏ ꯍꯥꯏꯔꯤꯕꯗꯨꯅꯤ ꯃꯦꯂꯣꯔꯤꯅ ꯁꯤꯔꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯏ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯗꯨ ꯃꯍꯥꯛ ꯃꯁꯥꯃꯛꯅꯤ ꯃꯦꯁꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯝꯅꯃꯛ ꯃꯃꯤꯠ ꯂꯪꯈꯠꯅꯔꯦ ꯑꯩꯗꯤ ꯚꯥꯞ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯣꯝꯒꯤ ꯋꯥꯐꯝꯁꯦ ꯗꯣꯔꯥꯅ ꯍꯪꯂꯛꯏ ꯅꯈꯣꯏ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯃꯤꯍꯥꯠꯄꯅ ꯐꯤꯖꯣꯜ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯤꯍꯥꯠꯄꯒꯤ ꯇꯦꯡꯕꯥꯡꯕ ꯃꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯐꯤꯖꯣꯜ ꯑꯗꯨꯃꯛ ꯁꯦꯠꯂꯒ ꯃꯤꯌꯥꯝꯗ ꯎꯠꯄ ꯑꯗꯨꯒ ꯃꯤꯍꯥꯠꯄꯅ ꯑꯃꯨꯛ ꯐꯤꯖꯣꯜ ꯑꯗꯨꯃꯛ ꯁꯦꯠꯂꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯐꯤꯖꯣꯜ ꯑꯃꯈꯛꯅ ꯊꯧꯗꯣꯛ ꯑꯅꯤꯁꯤꯗ ꯁꯤꯖꯤꯟꯅꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯃꯤꯍꯥꯠꯄꯒꯤ ꯑꯄꯥꯝꯕꯅꯤ ꯇꯧꯕꯇꯕꯨ ꯐꯤꯖꯣꯜ ꯑꯅꯤꯗꯨꯒꯤ ꯁꯦꯠ ꯑꯅꯤ ꯁꯨꯔꯝꯕ ꯌꯥꯏ ꯃꯔꯝꯗꯤ ꯁꯦꯠ ꯑꯃꯈꯛꯅ ꯃꯤꯍꯥꯠꯄ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯦꯡꯕꯥꯡꯕ ꯃꯤ ꯑꯅꯤꯒꯤ ꯍꯛꯆꯥꯡꯗ ꯆꯞ ꯆꯥꯅꯕ ꯑꯣꯏꯊꯣꯛꯇꯦ ꯃꯤꯍꯥꯠꯄꯒ ꯃꯍꯥꯛꯀꯤ ꯇꯦꯡꯕꯥꯡꯕ ꯃꯤ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯍꯥꯠꯄꯅ ꯅꯨꯄꯥ ꯑꯣꯏꯔꯒ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯟꯅꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯐꯤꯖꯣꯜ ꯑꯗꯨ ꯌꯨꯝ ꯑꯅꯤꯗ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯔꯝꯗꯤ ꯐꯤꯖꯣꯜ ꯑꯅꯤꯗꯨꯒꯤ ꯁꯦꯠ ꯑꯃꯗꯤ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯅ ꯁꯨꯠꯀꯦꯁꯇ ꯍꯥꯞꯂꯒ ꯃꯍꯥꯗꯦꯕꯤ ꯊꯤꯌꯦꯇꯔꯒꯤ ꯃꯦꯅꯦꯖꯔ ꯏꯒ꯭ꯔꯥꯗ ꯁꯤꯟꯅꯔꯝꯂꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯅꯤꯁꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯏꯟꯁꯄꯦꯛꯇꯔ ꯀꯥꯒꯂꯥ ꯃꯊꯛꯇ ꯂꯩꯔꯝꯂꯅꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯪꯕ ꯈꯣꯠꯄꯗ ꯃꯊꯧ ꯆꯤꯟꯒꯗꯧꯔꯤꯕꯅꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯁꯗಸ್ꯌ ꯈꯨꯗꯤꯡꯃꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯁꯔꯆ ꯇꯧꯍꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒ ꯁꯣꯅꯤꯌꯥꯒ ꯃꯍꯥꯗꯦꯕꯤ ꯊꯤꯌꯦꯇꯔꯒꯤ ꯃꯦꯅꯦꯖꯔ ꯏꯒ꯭ꯔꯥ ꯎꯅꯕ ꯆꯠꯂꯨꯒꯦ ꯈꯨꯗꯛꯇ ꯃꯤ ꯄꯨꯝꯕ ꯃꯥꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯂꯗꯨꯅ ꯆꯥꯏꯊꯣꯛꯅꯈ꯭ꯔꯦ ꯃꯍꯥꯗꯦꯕꯤ ꯊꯤꯌꯦꯇꯔꯒꯤ ꯃꯦꯅꯦꯖꯔ ꯏꯒ꯭ꯔꯥ ꯎꯅꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯃꯦꯅꯦꯖꯔꯅ ꯏꯟꯁꯄꯦꯛꯇꯔ ꯀꯥꯒꯂꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯏꯟꯁꯄꯦꯛꯇꯔ ꯁꯥꯍꯦꯕ ꯃꯤꯁ ꯑꯞꯁꯔꯥ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯥꯗ ꯏꯔꯝꯕ ꯆꯤꯊꯤ ꯑꯗꯨ ꯑꯗꯣꯝꯒꯤ ꯅꯥꯛꯇ ꯂꯩꯕꯤꯕ꯭ꯔꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯄꯨꯡ 2 ꯇꯥꯕꯗ ꯑꯗꯣꯝꯒꯤ ꯑꯣꯐꯤꯁꯇ ꯑꯣꯏꯅ ꯌꯧꯔꯛꯂꯒꯦ ꯄꯥꯎꯈꯨꯝꯗ ꯃꯦꯖꯔꯅ ꯊꯧꯗꯣꯛꯇꯨ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯗꯨꯅ ꯇꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥ ꯍꯥꯠꯈꯤꯕꯁꯤ ꯃꯍꯥꯛꯅ ꯉꯁꯤ ꯑꯁꯤ ꯀꯣꯔꯤꯌꯥ ꯄꯨꯂꯤꯁꯀꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯑꯙꯤꯀꯥꯔꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯤꯍꯥꯠꯄ ꯑꯗꯨ ꯇꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯠꯈ꯭ꯔꯤꯕꯅꯤ ꯍꯥꯏꯕ ꯃꯁꯥꯒꯤ ꯃꯠ ꯑꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯏꯟꯁꯄꯦꯛꯇꯔꯁꯨ ꯃꯤꯍꯥꯠꯄ ꯑꯗꯨ ꯈꯪꯏ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯃꯤꯅꯤ ꯑꯅꯤꯁꯨꯕꯅ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯅꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯗꯦꯕꯤ ꯊꯤꯌꯦꯇꯔꯒꯤ ꯃꯦꯅꯦꯖꯔ ꯏꯀ꯭ꯔꯥ ꯊꯤꯌꯦꯇꯔꯗ ꯂꯩꯔꯝꯃꯤ ꯃꯦꯖꯔꯅ ꯃꯁꯥꯕꯨ ꯁꯛ ꯇꯥꯛꯆꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯏꯀ꯭ꯔꯥ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯅ ꯑꯗꯣꯝꯕꯨ ꯊꯝꯖꯤꯟꯅꯕ ꯄꯤꯔꯝꯕ ꯁꯨꯠꯀꯦꯁ ꯑꯗꯨ ꯄꯨꯊꯣꯛꯄꯤꯔꯛꯎ ꯃꯗꯨ ꯑꯩꯍꯥꯛ ꯄꯨꯈꯤꯕ ꯇꯥꯔꯦ
Kada, kaidagi, Mrs. Tanya di aingwanda suitcase amada piramda leitena. Mr. Ikra, adom khangdramale. Mrs. Tanya ngarang ahing hatkre. Mihatpagi praman amadi sakhi mangan bahayabasi asawu maralamani. Angakpa, nungaitaba amadi akibana Ikragi mayadu umsinba phawbu kaukre. Mamaida humang marik kaduna ningsar sorjarokle. Mamaida yamna tona. Aidi ngarang dasu Mrs. Tanya da haikibani. Mana thamlan miwa pose sina aibusu sanarak loidra haiduna. Aidi iral lejadabani. Aigi iral haibabu ngasidagi tha marigi mamangda aina mangwanda theater da episode ama khakpiki. Masini mana phidu nini humni dani haramlaga ithil thilaktabadu da noma aina hangki. Aduna mana haibabu phidu huran krai. Mahakna yamna kanna thibu hotnari hek phangbaga thilakani haramme. Ngarang se piktakpa suitcase amada madu haplaga pure. Aduga phi asi mahakna kasambigi phi marakta losinambadagi thengnaduna purakpani hai. Matungsida mahakna hek pangpum matamda amuk soidana pigadabani haina aibu wasakalamlaga phi asa section thamsinaba hairamaga thamambani. Mahakna haibada phi asi mihatpabu phasiki sagaida thagatnabagi amatta ngairaba sakhini hairame. Mrs. Tanya, PC karigidamukta wairibano khangmibra. Mahakna masi kanagumba amada piba pami hai. Kanada piba pami haibagi. Mi adudi mamingda haitulamde. Adubu mahakna PC waikiba matamda mahaka Mr. Jesper ga dilakmini. Mahakna PC piningniba mido Mr. Jesper natraga kanagumba amara adudi khangjadre. Ano wafam kyamu asina mezarbu sang nahalame. Aronba amagi mathangda aronba wafamgi langjin mamangda urai. Karigumba Mrs. Tanyana PC lauraba oirabadi mahakmak mihatpagi mateng pangmamini. Aduga Mr. Reptrebu hatlaba matungda mihatpadu mahakna muk phanbasu pamnamba yai. Adu oirabadi Jesper simak mahakki marup nupa mihatpadu makla. Ngarang ahingmaksu Jesper masamak mahak unaba lakpada ahingda makhoi ni khangnarambasu yai. Aduga mahakpu misu hatlalaga phasu phangadore haibase. Jesper khangladuna Mrs. Tanya-bu hatlambasu oiramba yai. Khudakta Mezarna Mrs. Tanya-gi mangaksamda tahoba khusagi amuba mamido ningsinglai. Mahakna Mr. Ikragi table da lairiba telephone do paikhatuna Mr. Reptre-gi bangla da lairiba Inspector Karga da phone tawrai. Inspector Sahib, Mrs. Tanya-gi ngaksamda khusaga mami daramgani. Finger expressing da khusagi mami adu nupagira natraga nupigira haibadu hana section yingbinaba khra haibiyu. Ai hozuma haizigi Inspector na khumlai. Mezarna manager da unsilaga. Mr. Ikra, Mrs. Tanya-na piramba suitcase tu kadaida leibage. Aina madu theater gi episode singi marakta section na thamne. Suitcase tu sololamgani ne. Sojaidi adong minakta leibibra. Ahoi, sodu aingondi yauzari. Kadai? Madu aingondi pibiyo. Aduga suitcase tu amukta pupiro. Ikrana court ki furi khawdagi sabidu lothoklaga measure da pire. Aduga mahak suitcase tu loba satkre. Sonia yamna section na ngasaidagi measure gi thawong singdu yengduna leyakle. Ikra pikta suitcase ama puraga lakle. Measure na suitcase tu hangdokle. Aduga asonba coat ama angauba asobu kudam taruk panba waskat ama. Collar aphanba angauba kamis ama. Aduga sek chatpa longpen ama suyawre. Measure na ubada madu theater gi yamna liraba pizet amani. Madu mafam kya sure amadi sokchile. Measure na facing do amuk hana suitcase hapsilaga solo sile. Ai facing si pukrage. Adomna kari haipining malaybage. Ai na kari haininga legadage. Aduga yengbiyo. Ai amukka hana domda haiziribasini. Ai hak iral hajidabani. Aduga ai gi iral hayawabu Mrs. Tanya-da facing si pirui haibasidani. Adom pakat piruna. Aduga wafam amatang haibiyo. Adomna Mrs. Tanya-bu kamdawna khangnakibage. Aduga Mrs. Tanya-ga adomga anigi marak lainariba mari asi kamdawna muk nanakibano. Haibadi mahakna haibada adomna theater gi visual phawba pithoktuna magi wa ngakle. Lohongdring mamangda mahakna aikhoigi pharaba artist oirame. Oh, nungaizare sasarage. Amunase. Asi hairaga measure suitcase tu pairaga Sonia-ga loinana theater dagi mapan thorokle. Aduga makhoi Mrs. Balwa-gi bangla da satnanabagidamukta guide driver da haire. Mrs. Balwa-gi bangla adu Mr. Reptre-gi bangla dagi saruk tara hena ningthirame.
ꯕ꯭ꯔꯤꯇꯦꯟꯒꯤ ꯀꯅꯥꯒꯨꯝꯕ ꯂꯣꯔꯗ ꯑꯃꯒꯤ ꯀꯣꯅꯨꯡꯗꯒꯤ ꯊꯣꯏꯅ ꯇꯥꯔꯣꯏ꯫ ꯃꯤꯁꯦꯁ ꯕꯥꯜꯋꯥ ꯌꯨꯝꯗ ꯂꯩꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯦꯁꯄꯔꯗꯤ ꯂꯩꯔꯝꯃꯤ꯫ ꯃꯦꯖꯔꯅ ꯃꯥꯒꯤ ꯀꯥꯔꯗꯇꯨ ꯃꯤꯅꯥꯏ ꯅꯨꯄꯤꯗ ꯄꯤꯔꯒ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯤꯅꯥꯏ ꯅꯨꯄꯤ ꯊꯣꯔꯛꯇꯨꯅ ꯃꯦꯖꯔꯒ ꯁꯣꯅꯤꯌꯥꯒꯕꯨ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯗ ꯐꯝꯍꯜꯂꯒ ꯀꯗꯣꯝꯗꯅꯣ ꯆꯠꯈ꯭ꯔꯦ꯫ ꯄꯥꯛ ꯆꯥꯎꯕꯗ ꯅꯠꯇꯅ ꯑꯉꯛꯄ ꯄꯣꯠꯁꯛꯅ ꯊꯟꯅ ꯂꯩꯇꯦꯡꯂꯕ ꯀꯥ ꯑꯗꯨ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯗꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯣꯏ ꯄꯦꯟꯕ ꯄꯥꯈꯪ ꯑꯃ ꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯦꯖꯔꯒꯤ ꯈꯨꯠ ꯁꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯦꯖꯔ ꯑꯃꯗꯤ ꯁꯣꯅꯤꯌꯥꯕꯨ ꯑꯔꯥꯝ ꯆꯧꯀꯤ ꯑꯃꯃꯝꯗ ꯐꯝꯍꯜꯂꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯣꯂꯤꯡ ꯕꯦꯜꯗꯨ ꯅꯝꯗꯨꯅ ꯃꯤꯅꯥꯏ ꯀꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯪꯕ ꯈꯣꯠꯄ ꯑꯃꯠꯇ ꯇꯧꯗꯨꯅ ꯁ꯭ꯀꯣꯠꯁ ꯑꯃꯗꯤ ꯕꯤꯌꯔ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯦꯖꯔꯅ ꯖꯦꯁꯄꯔꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗꯨ ꯍꯥꯟꯅ ꯈꯪꯂꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯧꯗꯣꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯏꯔꯛꯏ, "ꯃꯤꯁꯦꯁ ꯖꯦꯁꯄꯔ, ꯑꯗꯣꯝꯅ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤꯒꯤ ꯃꯔꯝ ꯈꯪꯕꯤꯔꯕꯗꯤ ꯁꯣꯏꯗꯅ ꯄꯥꯍꯠꯀꯅꯤ꯫ ꯑꯩꯈꯣꯏ ꯑꯗꯣꯝꯕꯨ ꯎꯅꯖꯕ ꯂꯥꯛꯆꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯕꯨ ꯃꯈꯧꯔꯤ ꯃꯩꯈꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯦ"꯫ ꯃꯦꯖꯔꯅ ꯎꯕꯗ ꯃꯤꯀꯨꯞ ꯑꯃꯗꯤ ꯖꯦꯁꯄꯔꯒꯤ ꯃꯥꯏꯊꯣꯡꯗꯨ ꯂꯥꯡꯁꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯁꯛꯐꯝ ꯈꯪꯍꯟ ꯍꯟꯖꯤꯜꯂꯒ, "ꯃꯤꯁꯦꯁ ꯇꯥꯅꯤꯌꯥ ꯁꯤꯈꯤꯕꯒ ꯑꯩꯍꯥꯛꯀ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ? ꯑꯗꯣꯝꯁꯨ ꯃꯍꯥꯛꯀꯤ ꯊꯣꯏꯗꯣꯛꯄ ꯃꯔꯨꯞ ꯑꯣꯏꯔꯝꯂꯤꯕꯅꯤ ꯅꯠꯇ꯭ꯔꯣ? ꯅꯨꯄꯤ ꯀꯌꯥꯃꯨꯛ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯦꯠꯅ ꯇꯤꯟꯅꯔꯤ, ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨꯗꯤ ꯍꯥꯠꯇꯦ꯫ ꯈꯪꯕ ꯉꯝꯂꯦ, ꯃꯤꯁꯦꯁ ꯇꯥꯅꯤꯌꯥ ꯁꯤꯕꯗ ꯃꯤꯁꯦꯁ ꯖꯦꯁꯄꯔꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯤꯁꯦꯁ ꯖꯦꯁꯄꯔ, ꯉꯔꯥꯡ ꯑꯍꯤꯡꯁꯤ ꯑꯗꯣꯝ ꯃꯤꯁꯦꯁ ꯇꯥꯅꯤꯌꯥꯒ ꯎꯅꯔꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯕꯒꯦ?" "ꯑꯩ ꯃꯍꯥꯛꯀ ꯃꯦꯂꯤꯔꯤꯌꯟ ꯔꯦꯁꯇꯨꯔꯦꯟꯗ ꯈꯔ ꯊꯛꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯏꯄꯥꯡ ꯌꯥꯎꯗꯕꯗꯨꯗ ꯊꯣꯏꯅ ꯊꯦꯡꯊꯗ꯭ꯔꯦ, ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦ"꯫